ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯃꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀ꯭ꯋꯥꯇꯔꯗ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯃꯗꯤ ꯃꯦꯗꯤꯌꯥꯅ ꯗꯤꯁꯀꯁꯟ ꯇꯧꯅꯕꯒꯤ ꯇꯣꯄꯤꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯝꯃꯤ꯫ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔꯅꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ ꯈꯜꯂꯤꯕ ꯑꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯗ ꯅꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯀꯂꯤꯌꯨꯒꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯈꯝꯕꯥꯂꯥ ꯐꯦꯃꯤꯂꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯒꯨꯖꯔꯥꯠꯀꯤ ꯚꯥवनगर ꯗꯤꯁꯇ꯭रिꯛꯀꯤ ꯚꯥꯔꯠꯅगर ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯐꯣꯔꯦꯁꯠ ꯀꯣꯂꯣꯅꯤ ꯑꯃꯈꯛ ꯂꯩ꯫ ꯃꯐꯝ ꯑꯁꯤꯒꯤ ꯐꯣꯔꯦꯁꯠꯀꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤ ꯕꯤꯘꯥ 50 ꯃꯨꯛ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯀ꯭ꯋꯥꯇꯔ ꯀꯌꯥ ꯑꯃ ꯁꯥꯔꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯇꯔꯁꯤꯡ ꯑꯁꯤꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯆꯧꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯅ ꯎꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯁꯥꯏꯂꯦꯁ ꯈꯝꯕꯥꯂꯥꯗ ꯄꯤꯔꯝꯃꯤ꯫ ꯁꯥꯏꯂꯦꯁꯀꯤ ꯅꯨꯄꯤ ꯅꯦꯅꯥ ꯔꯥꯕꯔꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩ꯫ ꯆꯍꯤ 19 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯨꯊꯥ ꯈꯝꯕꯥꯂꯥ ꯑꯗꯨꯒ ꯆꯍꯤ 9 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯚꯥꯕꯤꯌꯥ ꯈꯝꯕꯥꯂꯥ ꯀꯧꯏ꯫ ꯁꯥꯏꯂꯦꯁꯀꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ ꯌꯨꯝꯗꯤ ꯁꯨꯔꯠꯀꯤ ꯀꯇꯔꯒ꯭ꯔꯥꯝ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯄꯥꯔꯁ ꯁꯣꯁꯥꯏꯇꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯗꯤ ꯁꯨꯔꯠꯇ ꯂꯩꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯥꯏꯂꯦꯁꯀꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯣꯏꯅ ꯇꯧꯕꯒꯤꯅꯤ ꯑꯃꯗꯤ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯔꯒꯗꯤ ꯃꯈꯣꯏꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯂꯦꯁꯀꯤ ꯂꯣꯏꯅꯕꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯌꯨꯝ ꯁꯨꯔꯠꯇ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯏꯂꯦꯁ ꯑꯃꯗꯤ ꯅꯦꯅꯥ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 15 ꯃꯨꯛ ꯁꯨꯔꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯁꯦꯜ ꯌꯥꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯁꯥꯇꯥꯄꯥꯇꯥ ꯀꯁꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯈꯤꯕꯅꯤ꯫ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯀꯩꯅꯥ ꯑꯣꯏꯔꯒ ꯂꯥꯛꯏꯕ ꯌꯨꯝꯁꯤꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯦꯅꯥꯒꯤ ꯃꯕꯨꯡꯁꯨ ꯁꯥꯏꯂꯦꯁꯀꯤ ꯃꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯏ꯫ ꯁꯥꯏꯂꯦꯁꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯖꯣꯏꯟꯠ ꯐꯦꯃꯤꯂꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕु ꯁꯥꯏꯂꯦꯁꯇꯤ ꯃꯊꯧꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯁꯨꯇꯤ ꯐꯪꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯅꯦꯅꯥ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯩꯐꯝꯗ ꯀꯣꯏꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯁꯥꯏꯂꯦꯁ ꯈꯝꯕꯥꯂꯥ BSc ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯒ꯭ꯌꯥꯟ ꯐꯖꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯁꯥꯏꯂꯦꯁ ꯃꯥꯒꯤ ꯃꯊꯧꯗꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯑꯄꯤꯛꯄ ꯄꯣꯁꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯇꯞꯅ ꯁꯨꯝ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯛꯄꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯦꯚꯦꯜꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯗꯥꯍꯨꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯨꯅꯥꯒꯔꯒꯤ ꯃꯦꯟꯗꯔꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯥꯍꯨꯗꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗ ꯕꯥꯔꯨꯁꯇ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯑꯃꯨꯛ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯥꯏꯂꯦꯁ ꯑꯦꯁꯤꯁꯇꯦꯟꯠ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠꯀꯤ ꯄꯣꯁꯁꯤꯗ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯂꯝꯃꯤ꯫ ꯊꯥ 3ꯀꯤ ꯃꯃꯥꯡꯗꯒꯤ ꯚꯥवꯅꯒꯔꯗ ꯂꯩꯕ ꯐꯣꯔꯦꯁꯠ ꯀꯣꯂꯣꯅꯤꯒꯤ ꯆꯤꯐꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯐꯝꯗ ꯁꯥꯏꯂꯦꯁ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯗꯅ ꯀ꯭ꯋꯥꯇꯔꯗ ꯃꯊꯟꯇ ꯂꯩꯔꯤꯕꯅꯤ꯫ 2025ꯀꯤ ꯑꯣꯛꯇꯣꯕꯔ 27ꯗ ꯁꯥꯏꯂꯦꯁꯀꯤ ꯂꯣꯏꯅꯕꯤ ꯅꯦꯅꯥ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯚꯥवꯅꯒꯔꯒꯤ ꯐꯣꯔꯦꯁꯠ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯇꯤ ꯊꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯕ ꯑꯣꯏꯅ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯦꯃꯤꯂꯤ ꯑꯁꯤ ꯄꯨꯟꯕ ꯐꯪꯂꯝꯃꯤ꯫ ꯐꯦꯃꯤꯂꯤ ꯑꯁꯤ ꯀꯣꯏꯕꯁꯨ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫
punna family asi time spend tawbana hojikti 2025 ki November gi tang manga yum sagai sa numit silak lami mahausa tawbagum Silas matam sana magi mathau salami ngasidi mahak Bhavnagar gi manung dalai ba talaza hairiba mafam sida field visit chatkadabani field visit chatuna mahaki tawfam thokpa mathau tawromaga nungdin gi pung ani muk taba swaida magi quarter asida Silas halaklami magi nupi amadi machasing mahak pung ngaiduna leiramgani haina khalami adubu quarter asida kana amata laiba uramde Silas na makhoi ahum asi kadai da sakhraba zatno khalami quarter manung aduda makhoi ahum bu kauduna koithi thirami quarter mapana tholaktuna suyanglami adubu thibadi phanglamde Silas na mahaki loinabi Naina da call torami adubu phone adu not reachable hairaklami Silas na quarter asida khitang munna yengbada magi loinabi amadi macha singi pot cheisu amata leiramde makhoi ahumna quarter da lakpada purakiba bag angang nubigi dress na chingba amata leiramde Silas makhoi ahum suratta amuk hankraba zatla khalami adubu mangonda kaimta hairamdana makhoi ahum karigi hankidawribano haina amuk khalami ayuki pung mapun makhai tara dagi Silas office ta chatlaga ani da halakpani maraksida nena macha sing puduna chalammasu yai Bhavnagar dagi Surat chatpagi lambi sida samudra ama fauruga chatli chawrakna kilometer chamaga nifunipan muk oi aduna hi tongduna chatli amadi pung toruk mok changi adubu laikang da koiraga chatpa taragadi chawrakna kilometer chahumga nifumanga muk oi amadi pung nipan mapan changi pungza khara ngairaga Silas na mayumda nena amadi machasing yawraklabra haina hanglami adubu makhoidi yawraktri haiba khanglami mathangi numitta Silas na mayumda call tawduna magi loinabi amadi macha ani mayum yawraklabra hanglami hojiksu yawraktri haiba khanglami Silas na mayumgi mida makhoidi ngarang chatkrabani hojik fawba yawraktribasi karigino hairami wafam ase tabada imung manunggi miyoi singdi pakhatnarami Silas na magi loinabi mapamlomda chatamgadra khanbadagi phone amuk tawduna hanglami adubu makhoirom dasu lakte haiba khanglami 2025 ki November gi tang tarukta Silas ki imungi miyoi sing amasung magi nupi mapamgi mari mata khara nena amadi magi macha sing thinaba Bhavnagar da laklami akoi bada leiriba miyam duda hangthiba sum tawduna leibaduna 6 November gi numit ase haukhirami adubu makhoi ahum gi matang dadi langla langjin ama phawba khangmangamlamde 2025 ki November gi tang 8 ki numidang wairam gi pung taruk mukta baswaida Silas mahaki mari mata gi miyoi singa punna Bharat Nagar Police Station da laktuna mahaki imung manunggi miyoi sing thiba khangdre haina complaint ama file tawrami yamna thuna ASI amagi liching makhada case asigi investigation tawba hawrami police na nena amadi macha anigi in details lawrami police na makoi ahum gi photo ID na chingba lawrami masigi matung wireless ki mateng na mafam asida lairiba tongan ba police station sing asida makoi ahum gi details loina makpikhirami case asi horakpadagi hawna police na yamna haksina lawrami ahan ba oina police na Silas tagi wahang pohong tawba hawrami wahang pohong gi matam sida police na Silas ta aroi ba oina nangi loina biga kari wari sanaki mahak na nangonda mafam amada chatpagi wafam pankhiba laibra makhoi na chatrikan mamangda phone da wari tawba message tharakbana chingba tawkhibra amadi manak nakpada nakhoi gi khangna chanaba mari mata laibra haina hanglami police na bus stop train station toll tax na chingba mafam singda chatuna makhoi ahum gi matangda hangba thiba tawrami makhoi ahum gi poster su mafam da naptuna thamlami Silas na district asigi SP gi manakta chatuna complaint su tawrami case asida local gi crime branch su saruk yarami SP gi mityang makhada police ki team ahum semlami team ahum asida tongan ba thabak thoram sing sinarami Bhavnagar dagi mapana chatkiba lambi khudingmakta khiliba CCTV camera sing check tawba forest colony asigi akoi beda leiba camera sing check tawba amadi quarter manung da leiba atopa official sing gisu investigation tawrami team amana nenagi phone asi surveillance tawraga thamlami hojikti nenagi phone asi switch off hairaklami mahaki call details record su lauthoklammi amadi aroi bada mahaki phone asi karamba mafamda switch off oikhi haibasu yenglami police na case asi solve tawnaba oiba yaba angle khudingmak loinamak puthoktuna khanarami makhoina matai manau anigi leinariba marisi kamai tawbono amadi imung manunggi miyoi singa leinaba marina
kamaina tawbano haibana chingbasu khangnaba hotnarami natraga imung asigi yeknaba leiba chatla amadi affairs kumba leibagi oidora haibasu munne yenglami police na nenagi matangda yamna kupna khangdoknaba hotnarami Silas na police station na chatuna forest colony gi security guard amana magi nupi amadi machasing auto ama tongduna chatkiba ui haibagi clue ama khakpirami numit asi November gi tang mangani security guard asi police na kakatuna akupa details lawrami adabu security guard na auto di ui adabu auto asida tongduna chatkriba asi Silas ki family ni natte haibadi sure oide hairami maramdi makoidi mafam asida leibasu natte lakpa taragasu thengnaba nattabani na Silas ki family ki mioising mahak na masak khangde hairami nena gi phone gi call details record ta fangliba number sing asidi mahak ki khangna chanaba mari mata gi ngak tu oirami chingnaningai oiba number amata yawramde nena kanagumba amaga affairs leiramgani haibagi confirm su oiramde nena yengbada icham chambi nupi amakhak malami macha ani su leirabani fattaba lichat chalamgani haibasi thajade nena gi imung manung amadi mane makuna affairs ki wari sima lapna thamkinaba hairami forest colony da atopa imung manung gi mioi singdasu police na wari watai toromi adubu kaisu thoidokpa information amata nena amadi macha ani gi matang da phanglamde makhoina Silas pudi khanglami adubu ma ki nupi amadi macha budi ka hena khangba oiramde CCTV footage tagisu police ta kanagadaba information amata phanglamde nena amadi macha sing chathok chachin tawkhibagi footage amata phanglamde nena gi aroiba phone switch off tawkhiba location su forest colony asigi manak sida adum oirami Silas ka magi nupiga aroibo oina wari sakhiba maru oina thana khiba message ki screenshot police na pirak naba hairami adubu makoi ani gi marakta chumnagi normal oiba wari watai tawkhibagi message oibana clue amata phanglamde Silas su magi site gi thijin khomsin bagi thabak tawrami mahak asu nena amadi macha sing kadai da chatlamba yabage khanba mafam sing da chatuna thirami mahak na police ki senior officer singa wari saduna mahak ki family bu yamna thuna tvu haina taksalami SP na case asi yamna matik magul leiraba officer sing na pairibani maramasina yamna thuna nangi nupi amadi angang sing fangani haina Silas ta hairami SP na police officer sing da noina apamba mawongda investigate taw haina free tharami kana amadagi pressure da thabak tawganu hairami police ki mityeng da nena masa mathanta masana yana quarter asidagi satkhibagi angle da yengjargasu karigi damak mahakna satkhibagi footage camera da tahawdribano haina khalami Silas November 12 fawbadi magi duty ase fazana adum tawduna leirami masagi matung suti lauduna magi matu masa thirunaba surat ta chatlami adubu November gi tang taga marida amuk Bhavnagar da halaklami mafam asina mahakna khangna chanaba mari mata mahaki community gi member local politician singa pullaga mafam dugi DM da chatuna magi family bu yamna thuna TV naba application ama bishalami sumaina tawba asina police na case asi hakchinna amuk hena lawnabagi pressure pibagum thoklami maraksida Silas case asibu investigate tawriba official gi manakta laktuna phone ama utlami phone asi nena gi ni hairami quarter manung da thiba humba tawbada phangmani hairami police na phone asidagi maru eba clue khara phangba yai haiduna yamna kupna phone asi examine tawrami phone asi switch off leirambadagi on tawrami masagi matung amamamta oina check tawba yaba makhai tawba horami police na WhatsApp ta nena na magi mapuroiba Silas ta thage na tawramba message amakhak fanglami adubu thabadi tharamde police na phone asi on tawo matamda airplane mode ta leirami airplane mode ta sim gi matengna internet sinabasu yade aduga kana amatagi call su laoi police na khalami madudi nena na airplane mode ta message adu thana bu hotnaramba yai maramasina message adu send tawkhidabani message asi November gi tang manga gi ayuk ki pung 10:19 da iduna thana bu hotnaramani message asida achouba letter da mahak pu yamna wahalle aduna icha sing puduna quarter thadoktuna chatle haina irami media report kharagi matung ina message asigi warol asi icha sing asengba mapagi manakta puduna chatle maramasina aikhoibu amuk hana thirakanu kaigumba thirakpa taragadi akhoi ahum hingna fangloi haina irami message ki warol asi uraga thodok asi affairs ka mari leinabagi mawongda amuk urami
Nena macasing puduna mahakka nungsinaba nupagi manakta satkraba zatla adubu mahakki mobile phone check tobada nenaga wari toina sanaba chingnaningai oiba number amata fanglamde. Police na phone asida ahenba messaging thirami messaging asi police na nena gi macheda yanghalami. Police ki matung inna nena English ki letter sinaraga Gujarati da message ayamba I adubu marakta English ki word sinaraga state ta iwasu yawi. Nena gi machena messaging asi paraga sigumba wahi nena na kaidonungda sinaroi message asi mahang iba oiroi atokpa mina iba soidana oigani haina yamna thazaba amaga loinana hairami. Police na su mache gi ofam asida kitang thazarami magi mapuroibada message thage hairaga karigidamak nena na airplane mode message thagadorino. Masigi matung police na hojikti mapuroiba Silas ki call details record location lauthok Silas na police ta wari watai sabagi mong mahak na police ki wahangda paukum pibagi mong asi yengbada matu macha mangkhibagi mangonda awaba nungaitaba faubagi mami amata taramde. Police na mahaki mong matau ase uraga kitang singnaba amadi faurami maram asina mahaki call details record chu lauthok libani. Silas na November 5 amadi 3 ki manungda wari sanakhiba miyoi khudingmak wahang pahang taunaba police station da kaukatlami. Police na CCTV footage ki investigate tawbada November 5 gi mamangi footage ta Silas ki imung manung chathok chasin tawba urami adubu Silas na magi nupi November gi tang 5 da sakhi haiba numit sigidi CCTV da uba phanglamde masi su mathakta nena na airplane mode ta message thai hairiba matam sida Silas ki phone gi location chu quarter da oirami. Masina takpadi matam sida matai manau ani quarter da lai haibani. Makoi ani chap manaba location amada lairaga nena na magi mapuroibada karigi message thadoribano direct oina wari safam thoktabra mayam se yenglaga thadana lairama message adu nena na iramgani haibasi police na thazaba watlami. Police na thokliba thodok asi Silas na tawribra haibagi singnaba amakhak lairami. Mahak na tawraga magi nupi nena nungsinaba nupa amaga chenki utnaba hotnaribra. Silas ki call details record tagi mahaki mamanaba kharagi contact fanglami. Makoi mayamasi November gi tang 15 da police ta kauduna statement lawrami. November gi tang 2 da Silas na mahaki junior RFO Amit Baniada mahaki yum manakta ising tungsele amadi patta hauthi paiduna leire maramasina kom ani tawraga ising amadi patta hauthi adu manghan kinaba taw hairami. Senior officer na hairakpo order oibana Amit na JCB operator Girish Baldaniada JCB puduna laknaba hairami. Silas si quarter sidagi chawrakna fit kunmuk lakna kom ani tawthoklami. Masigi matung November gi tang 3 ta Silas na kom ani asi leibak haitharaga menaba hairami. Masigi matung forest guard Bishal Panot na leibak tata ani haithaduna kom asi 11 manhanabagi damak instruction pirami. November gi tang 15 da Bishal Panot police na statement record taunaba station da kaurami. Mahakti matung inna November gi tang 3 ki ayuk ki pung 9 ki minute 35 da RFO Amit ki call laklami. Amit na mahak ngonda Silas sar gi quarter da leibak ki darkar oi hairami. Mahak na leibak pubu tata anigi darkar lai hairami maramasina bidot na tata dimper operation Kuldeep Singh da call tawduna leibak trip ani tharaknaba haikhirami. Masigi matungda tata operator amasung RFO Amit ki driver Sanjay Rathor forest colony da laklami. Makoi ani na Silas ta leibak asi kadai da thadorino hanglami matam sida mahak lake mahak na gari maning hanjin handuna quarter gi nakanda leibak adu thalami. Marak sida forest guard Bishal Binod chu yaurami. Mahak su leibak asi kadai da thadoino yengba lakhibani. Silas na Bishal Panot hek ubaga kanna lawraduna mafam sida lin lei changlakanu hairami. Mahak na soibadagi lin asi makhongna su net ure hairami. Masigi matung Silas na isara tawraga leibak adu thalami. Matang sida hangba yaba wahang amadi karigi damak kom tawthokhraba matung tholakpa leibak asi kom funbada amuk sirinadribano karigi damak tatada leibak puhalakhibano. Silas na pamagadi JCB kauraga kom asidagi fangba leibak sina pumjin hanba yai. Wahang asi Bishal na Silas ta hanglami. Matang sida Silas na kom asigi manungda ningai hairiba sa asi tarami. Masigi matung kom asida sa asi kakhatpada mateng oinaba
mattress thaadarami matau asuna kum asi fulami 16 November da police na Girish Baldania bu police station da kaurami mahak nani November gi tang ani da kom tauri basi mahak ki statement da RFO Amit Bania sarna pirakhiba order gi matung ina 2025 ki November gi tang ani da JCB puraga nungdin gi pung ani ta ba swaida forest colony da chatlami mahak na mafam asida fit manga makai amadi taruk makai gi kom ani taurami numit simakta da police na Silas pusu station da wahang pohang tawna ba kaurami ahan ba lakpadadi mahak asi normal oirami adabu station da Girish Baldania hek ubada masa adu humang kanglami maithongi machusu olami police na magi matau asi khanglami 16 November gi numit simakta da amuk DSP investigate tawga laiba police ki team executive magistrate forensic team witness manga photographer videographer JCB machine laibak tawbumi Silas ki junior officer dog squad mathakta pankriba mayamsi forest colony da yawraklami mention kriba kom adu amuk tawthoklami mafam asida Silas ki imung manung mari matagi miyoi singsu lairami mayam gi wakal da chingaduna lairiba asimak mafam asida oirami kom amadagi Silas ki nupi nena aduga kom amadagina machanupa amadi machanupi fanglami police na body fanglaba matungda Sarti hospital da postmortem amadi makha taba lemhoriba forensic examine taunabagi damak thakirami postmortem loibaga asiba haksang sing imung manungda sinnakirami amadi numidangda makoi ahumgi aroiba mathau mangam pangthokirami Silas ti police ki manakta laibana mahakti yawba ngamlamde adubu atopa imung manunggi miyoi loinamak nena amadi macha anigi aroiba mathau mangam pangthokpada yawrami Silas 17 November 2025 ta police na officially oina farami amasung mahak na masagi maral su yazarami adubu mahak na magi nupi amadi macha hat ibasi karigino police na dog squad ka loina na ko masigi akoi bada investigate tawraga lairikanda huising asi Silas ki quarter room da hanjin khongduna chatnaba hotnarami maru oina huising adu living room amadi bedroom gi sofa leiba mafam sida changnaba hotnarami mafam asida thodok asi thokhiba malami police na Silas ki phone ki ahen ba call details examine tawrami 27 October da nena macha sing puduna mapuroi ba Silas ki manakta laklami nena di mapuroi ba ki manakta adum leininglami amuk hanna suratta hange haiba ki wakal leiramde nena na family punna leiduna macha singsu mafam sida lairik tamhanbagi wakal khallami transfer chatlasu family punna chattobuni khalami adubu wafam asi Silas na yaramde mahak na magi loina bida yumda chatlo ima ipagi seva tawraga makoibu yengsellu hairami Silas ki manau rupa amasulai mahak su yamna thuna lohonga dorabani Silas magi nupida mathang sahi January fawbatang yumda chatlaga layu yumda anoba mau ama laktri fawbadi nangsu yumda laiko hairami adubu nena nadi mahak chatlaroi nanga punna lairani haiduna sukya yaramde wafam asida matai manau ani khara nungainadaba haibadu oirami adubu asengbadi masina oiramde police na matam khara leiraga asengba karino khanglaklami ngahek leiraga wari tabiriba mayamnasu khanglagani wahang pohang tawbada Silas na November gi tang manga gi ayuk ki pung 3 mukta ba swaida tumba hek hawgalakpaga matai manau ani punna leiba leitabagi matang sida amuk khatnaraga lakpaduna makoi ani living room da yawraklami Silas na lakpada mon ama paiduna laklami amadi mahakna magi nupi asi mon na namsinduna matang asida nena ki wari loisilami haujiksu Silas asawba halamde matu halamlaba matungda Silas na machanupa amuk mon na namsinduna halami masigi matung machanupi amuk halami Silas ki quarter gi manakta hanadagi komjau ani leirami kom amada magi nupi puraklami kom asida hanadagi ising leibana asiba haksang tawkalaktana haksang asida nung punsalaga thadarami masigi matung thong amana ko masigi mathakta thamlami amasung masigi mathakta mattress ama namsilami machanupi asina atopa ko masida puraklami ko masida na phada haudi mayam ama yawrag leirami masigi matung Silas na pung yengbada ayuki pung 9:30 muk tarami mahakti quarter asi fazana sengdoklami aduga iruja mai thajarami loiraga magi nupi amadi machagi pot chaising yomladuna Silas na magi gari da hapselami amadi mahaki duty field visit ki damak talaza da chatlami lambi da
ꯁꯟꯇ꯭ꯔꯨꯖꯤ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯀ꯭ꯋꯥꯇꯔ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯦꯚꯤꯗꯦꯟꯁꯁꯤꯡ ꯂꯧꯈꯠꯂꯝꯃꯤ, ꯃꯔꯨꯑꯣꯏꯅ ꯕꯦꯗꯁꯤꯠ, ꯃꯣꯟ, ꯀꯣꯝ ꯑꯁꯤꯗꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯐꯪꯂꯝꯃꯤ꯫ ꯁꯦꯝꯄꯜ ꯈꯔ ꯒꯥꯟꯙꯤꯅꯒꯔ ꯑꯃꯗꯤ ꯖꯨꯅꯥꯒꯔꯗ ꯂꯩꯕ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯃꯍꯤ ꯑꯁꯤ ꯄꯤꯊꯛꯂꯒ ꯚꯤꯛꯇꯤꯝ 3 ꯑꯁꯤ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯪꯅꯕ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯎ ꯈꯣꯡꯕ, ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯁꯥꯏꯂꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯁꯥꯎꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕꯗ ꯅꯕꯦꯝꯕꯔ 2ꯗ ꯀꯣꯝ ꯇꯧꯔꯦ, ꯅꯕꯦꯝꯕꯔ 5ꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯅꯕꯦꯝꯕꯔ 6ꯇ ꯀꯣꯝ ꯑꯁꯤ ꯑꯃꯨꯛ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯦ ꯌꯦꯡꯂꯒꯗꯤ ꯁꯥꯏꯂꯦꯁꯅ ꯇꯧꯔꯤꯕꯁꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯃꯥꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯈꯔ ꯀꯤꯍꯟꯕꯗ ꯁꯥꯏꯂꯦꯁꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯅꯝꯕꯔꯁꯨ ꯐꯪꯂꯝꯃꯤ꯫ ꯅꯝꯕꯔ ꯑꯁꯤꯗ ꯈꯔ ꯇꯣꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯇꯧꯕꯒꯤ ꯗꯤꯇꯦꯜꯁ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯁꯤ 18 ꯅꯕꯦꯝꯕꯔꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯝꯃꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯒꯤ ꯁꯥꯏꯂꯦꯁ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯔꯝꯃꯤ, ꯁꯥꯏꯂꯦꯁꯀꯤ ꯀꯂꯤꯛꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯂꯦꯁꯀ ꯅꯨꯡꯁꯤꯅꯔꯕꯁꯨ ꯅꯨꯄꯤ ꯑꯁꯤ ꯁꯥꯏꯂꯦꯁꯀ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯔꯝꯗꯦ꯫ ꯁꯥꯏꯂꯦꯁꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯁꯤ 2021ꯗꯒꯤ ꯂꯩꯅꯥ ꯑꯃꯅ ꯃꯁꯥꯗ ꯐꯤꯖꯤꯀꯦꯜꯂꯤ ꯑꯣꯏꯅ ꯈꯔ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯜꯂꯝꯃꯤ꯫ 2022ꯗ ꯁꯥꯏꯂꯦꯁ ꯅꯨꯄꯤ ꯑꯁꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯄꯥꯝꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯏꯂꯦꯁ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯈꯪꯂꯝꯃꯤ꯫ ꯈꯪꯅ ꯈꯪꯅ ꯑꯦꯐꯤꯌꯔꯁ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯂꯦꯁꯇ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯥꯏꯂꯦꯁ ꯃꯥꯒꯤ ꯅꯨꯄꯤ ꯗꯤꯚꯣꯔꯁ ꯇꯧꯔꯒ ꯅꯨꯄꯤ ꯑꯁꯤꯒ ꯐ꯭ꯔꯤꯗ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯁꯇꯥꯄꯊ ꯍꯥꯏꯔꯤꯕ ꯀꯁꯇꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯧꯈꯤꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯗꯤꯚꯣꯔꯁ ꯇꯧꯔꯕꯗꯤ ꯃꯆꯟꯅꯨꯄꯤꯁꯨ ꯗꯤꯚꯣꯔꯁ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯥꯏꯂꯦꯁꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯌꯨꯝ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯁꯥꯏꯂꯦꯁ ꯐꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯀꯁꯇꯗꯤꯗ ꯊꯝꯅꯕꯒꯤ ꯑꯌꯥꯕ ꯀꯣꯔꯠꯇꯒꯤ ꯅꯤꯔꯝꯃꯤ, ꯑꯗꯨꯕु ꯀꯣꯔꯠꯅ ꯅꯨꯃꯤꯠ 8ꯅꯤ ꯊꯝꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯣꯔꯠꯇ ꯁꯥꯏꯂꯦꯁ ꯄꯨꯔꯒ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯝꯃꯤ꯫ ꯁꯥꯏꯂꯦꯁꯀꯤ ꯃꯄꯥꯅꯁꯨ ꯚꯤꯗꯤꯑꯣꯗ ꯃꯆꯥꯅꯨꯄꯥꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯧ ꯑꯃꯗꯤ ꯃꯁꯨ ꯑꯅꯤꯒꯤ ꯖꯁꯇꯤꯁ ꯑꯄꯦꯟꯕ ꯃꯑꯣꯡꯗ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯋꯥꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯅ ꯁꯥꯏꯂꯦꯁ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤ, ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯐꯤꯌꯔꯁ ꯃꯆꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯂꯦꯁꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ꯫ ꯃꯇꯨ ꯃꯆꯥ, ꯏꯖꯠ, ꯏꯃꯨꯡ ꯃꯅꯨꯡ, ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯔꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇ꯭ꯔꯥꯏꯜꯒꯤ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯖꯖꯃꯦꯟ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯈꯜ, ꯑꯦꯐꯤꯌꯔꯁ ꯂꯩꯕꯒꯤ ꯋꯥꯈꯜ ꯂꯥꯞꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫